Tara Maroiba Pau. Tongan Mafam Anidagi Miamdagi Senkai Tunkai Taubuda Sianaba, Lona King Kabala Lolo, KCP, BWG Ginati of Yauna Manga, Manipur Police na Pagat Pangam. Amadi Assembly Mikalgi, Mangwena mobile phone di Kutangdagi, Ahan Boyna Botadaba Yahanbagi Kudong Zaba Pangba State, Bihana, Oiragami. Kurumzari ISCOM MANIPURI Pau Miyang Tabiri Pasingbu Taramna Okzari, Hosik Pau Machakaina Pizari. Tongan Mafam Anidagi, Miamdagi, Senkai Tungai Taubuda Chianaba, Lona Tinkraba Lalo, KCP, BWG Nupi Ohum Yauna, Mioi Manga, Manipur Police na Pagat Pangangkre. Ngarang Manipur Police ki team Amana, Imphal West District ki Thangwaiban Chinge Lekai Community Hall Manaktagi, KCP, BWG Nupi Ani Amaga, Nupa Amaga Pagat ki. Pagalaba Singh Adudi, Ahibam Johnson Singh, alias Kontang, Laipamna Tayang Kolom Lekai, Ningthozam Skolia Devi, alias Sauba, Laipamna Tayren Popi Maya Lekai, Amadi, Salam Binita Devi, alias Bema, alias Tamna, Laipamna Ningthokong Mamang Lekai ni Hairi. Atopa Amadana, Tha Asiki Kuntarukta, Manipur Police ki team Amanaso, Wangkai Ningthem Pukri Mapaldagi, Lona Tinkraba Lalholo, Asimaki Nupi Amaga, Nupa Amaga Pagatki. Makoy ani andudi Laisram Suraj Singh alias Ibungo Laiphamna Naurem Thong Laisram Leirak Amadi Khetrimayum Asangbi Devi Laiphamna Khurai Sazo Lekai Tinsit Road Porongpat Tagini Makoy ani dagi scooter ama makoy na miyam dagi khongalakpa seloina lupali singtara mobile phone amadi Aadhaar card amaga phangle hairi Ziribam District Police na ngarang miyoy anidagi masing yamlaba India da sajaba foreign liquor IMFL amadi yungaw haibadi distilled indigenous country liquor DIC kaya marum frisking check post gate Ziribam dagi phagat pa ngawkhre Hariba using aduga phagalaba miyoy ani adudi Tamelong District ki Nungkaw Part 2 Rani Colony dagi Samsing Lugrongmai amadi District asimaki Oinamlong Part 1 dagi Gaiseng Dingliu Wrongway ni Hairi. Makoy ani dagi Magjuel number 1 bottle Maudra Taruk Iconic white bottle Samaga Nipumari Kingfisher beer can Chani Tara Taruk Stock beer Taranitoy Godfather beer Taranitoy Tubok beer Yankai Taruk All Malt beer can Kunmari Kedi whiskey Taranitoy Loinana Yungogda liter Tara Pagatki Makoy ani ga Loinana Pagalaba Polam Sing Aduga Punna Excise Department da Kusina Kre Hairi. Assembly Mikalgi Mangoinana mobile phone gi Kuthangdagi Ahan Boyna Bot Tadaba Yahanbagi Kudong Zaba Phangba State Biharna Oiragani Wapamasi ngasi Pangthokadauriba Municipal Council gi Bot Asida Hairiba mobile app asigi Kuthangda voter singna Bot Tadaba Yabagi Kudong Zaba Phangangani Haina State Election Commissioner Oiriba Deepak Prasad na Phongdoki Adubu Khongthang asi handak pangthokadauriba Bihar Assembly Mikhal asida sathagadauribra haiba adudi chapchana khangba ngamdri State Election Commissioner oiriba Deepak Prasad na makhata na haikibada mobile phone gi khuthangdagi bot thadaba phanghangadauriba mioi sing asi maruoina bot thadapham oiriba polling booth singda sathok sasin ngamdaba mioi singi oigani Maruoina senior citizen sing differently able oiraba mironbi amadi migrant workers singi oigani Masigi damak voter singna makoy gi mobile phone singda akhanaba apps ama hana install tawgani voter singna SEC BHR hariba mobile application asi download tawraga electoral roll da sizna kiba masagi mobile number aduga link tawna hangadabani Hauzik Pawbagi oina phangba pawda hairiba mobile app asi Android phone khaktada hapa yagani hairi Hairiba mobile apps asi Center for Development of Advanced Computing CDAC na sembani amadi atopa apps amadana Bihar State Election Commission na sembani hairi
हिंदू लाइनिंग चटपसिंगी चेना थाजनरिबा दुर्गा गी लाइसंग मई थाबगी थौंग चथरखिबा अदुबु यानिंगदब फोंदोक्तुना ngarang Bangladesh ta leiriba Hindu singna यानिंगदब खोंजंग चंगसिनख्रे बांग्लादेश नेशनल हिंदू फेडरेशन की मसिंग यामलबा मेंबर कयाना बांग्लादेश की कोनुंग ढाका दा लेबा नेशनल प्रेस क्लब ता खोंजंग चंगसिनदुना हिंदू की लाइसंग थुगाइबदा चेनरिबा सिंग फादुना मतिक चाबा चैराक फंगलु हाइना डिमांड तौखी मसिगा लोइनना लालमोहनी हट्टा लेबा हिंदू मचा परेश चंद्र सेल अमदी विष्णुपाद सेल अनिगी मथक्ता चथखिबा अटैक अदुबुसु यानिंगदबा फोंदोखि ngaranggi khongjang aduda saruk yakiba Hindu Alliance ki Secretary General Govind Chandra Parmanikna haikibda Dhaka gi khilseta leiba Hindu singgi Durga gi laisang ama police amadi army sing laktuna bulldozer sing sizinaduna thugaikhi hairiba laisang adu Bangladesh leingakna mafam aduda leibaki mayokta hoba mioi khara leire haiba wafamda thugaikhi हारिबा लाइसंग लेरिबा मफम अदु रेलवे लाइन लेबा अमगी मनाक्ता लेबनी मनाक अदुआइदा मुस्लिम सिंगी लाई खुरमफम लाइसंग मद्रासा अमदी तोंगान तोंगानबा पॉलिटिकल पार्टी सिंगी ऑफिस सिंग लाई हाइना महांगना मखा ताखी बांग्लादेश नेशनल हिंदू अलायंस BNHA ना हौजिक बांग्लादेश की लेरिबा महाक मरक की लेंगाक असिगी रेलवे एडवाइजर अमदी Religious Advisor bu pungkun mari gi manungda thabak tagi lokthok naba demand tok Assamda leiba mapung pharaba mioi amagi Aadhaar piba matamda mari leinariba district singi district commissioner DC sing khaktana pigadabani haiba Assam government na lauthokre Assam gi chief minister Himanta Biswa Sarmana ngarang cabinet mifam amada Aadhaar pibagi thabak asi yamna section na chathanaba warep laure haikhi Bangladesh tagi Assam da sangsilakliba mioi sing asi ayambana mapung pharba mioi ngaktani makhoidagi chamada chama Aadhaar laukhatpa ngamle maramaduna mapung pharba mioi amana Aadhaar pamlabadi manung hutna inquiry ama chatharaba matung DC khaktana Aadhaar pigadabani haina phongdokhi khongthang asi mapalamdagi ain kaina changsilakpana unique biometric identity number asibu lawba thingnaba honarakpani hairi awang nompok state sing asi Bangladesh ka tainana leibana ain kaina masing yamlaba Bangladeshi kayana chahi kayagi mamangdagi state sing asida changsilakpa leptri Assam dagi Bangladeshi kun maramda halankraba matung ain kaina changlakpa mioi singbu masak khangdoktuna amadi maramda halankhinaba honariba thabak asigi saruk ama oina khongthang asi paikhanaba warep laukhibani tha asigi anganba sarukta Bangladeshi kunthra manga category dagi phagatki amadi makhoi loinamak maramda halankhi haukiba thada Assam dagi ain kaina changlakpa mioi chahum kunthra masagi maramda halankhi mitop sing asibu masak khangdoklaga mayumda halankhinaba changsilakpa thabaki saruk ama oina haukiba megi tang kunmathoida tongan ba state singda ain kaina changlakpa Bangladeshi kayabu masak khangdoknaba thabak paikhatpa haukrabani haina mahangna makha takhi Today हम लोग आज असम सरकार में कैबिनेट बैठक में ये चर्चा हुए थे कि आधार कार्ड हम एडल्ट सिटीजन को अभी आगे देने का जो नियम है इसको थोड़ा हम लोग टाइट बनाना चाहता हूं बांग्लादेश से जो लोग आते हैं भारत और असम में नॉर्मली ये लोग एडल्ट होते हैं और अगर हमारा जितना आधार का कवरेज है ऑलरेडी हम लोग 100% अचीव कर चुका हो तो इसीलिए अगर कोई नया एडल्ट व्यक्ति आधार मांगे तो हम इसको पूरा थॉरो इंक्वायरी करना चाहता हूं और डीसी को ही वो अधिकार होगा उनको आधार देने का ऐसा एक नियम परिवर्तन का बारे में आज हम लोग चर्चा किया हो
और मेरा लगता है कि ऐसा अगर नियम बन जाते हैं तो बांग्लादेश से आते हुए फॉरेनर्स को आधार कार्ड लेना मुश्किल हो जाएगा और बिना आधार कार्ड घूमेगा तो पकड़ने भी हमारे लिए काफी इजी हो जाएगा। ऑल मणिपुर फुटबॉल एसोसिएशन ना सानारोई सिंगना रजिस्ट्रेशन तौनबगिदमक थागलकपा बर्थ सर्टिफिकेट अदु सानारोई अदुना पोकपा चाही अमगी मतुंगदा डेट ऑफ बर्थ रजिस्ट्रेशन तौबा ओइगदबनी हाइरी करिगुम्बा पोकपा चाही अमगी मतुंगदा डेट ऑफ बर्थ रजिस्ट्रेशन तौबा ओइरबदी फर्स्ट क्लास मैजिस्ट्रेट नत्रगा प्रेसिडेंसी मैजिस्ट्रेट अमना अटेस्टेड तौबा ओइगदबनी हाइना अम्फागी जनरल सेक्रेटरी एल ज्योतिमोय रॉयना खुयेकपिदुना थादरोकपा चेरोल अमना खंगलकली। इम्फाल ईस्ट डिस्ट्रिक्ट फेंसिंग एसोसिएशन ना अहुमसुबा डिस्ट्रिक्ट लेवल फेंसिंग चैंपियनशिप लिसिंग अनि कुनमंगा कुंतरुक लागलिबा जुलाई की तांग 13 जुलाई की तांग 10 फाउबा कुमल लंपाक फेंसिंग हॉल दा पांगथोकलगनी हाइरी अनौबा सानारोय क्लब ऑर्गेनाइजेशन एसोसिएशन नत्रगा एकेडमी ना मिंग चनबा अमदी रिन्यूअल तौबिबा यागनी हाइरी अनौबा सानारोय रजिस्ट्रेशन फी लुपा 400 क्लब ऑर्गेनाइजेशन अमदी एकेडमी की रिन्यूअल फी लुपा 400 अमदी नौना मिंग चनबगी फी लुपा 1,000 ओइगनी हाइरी फॉर्म थाजिनबगी अरोइबा मतम जुलाई की तांग 10 नि हाइना इम्फाल ईस्ट डिस्ट्रिक्ट फेंसिंग एसोसिएशन की सेक्रेटरी वाहेंगबम रोमेंद्रजीत सिंह चेरोल अमदा खंगलगली। हौजी अरोइबदा मरोइबा पाव अमु हन्ना थमजरी। तोंगान मफम अनिदगी मियामदगी सेनखाय थुंगाई तौबदा चेनाबा लोना थिंख्रबा लालौलो केसीबी पीडब्ल्यूजी की नुपी अहुम यावना मियोय मंगा मणिपुर पुलिस ना फागतपा ngaukhre अमदी असेंबली मिखल की मांगोइना मोबाइल फोन की खुथांगदगी अहान बोइना बोट थादबा याहनबगी खुदोंचाबा फंगबा स्टेट बिहार ना ओइरगनी। ISCOM संदोक सभा पुंजासी फाउबगी पाव मतंग स्वाइद लोइसिनजरे मखा ताबा पावगी दमक ISCOM बुमियंग तादुना दुमक लैबियो।